Corruption, favoritism, amadi nepotism dagi Manipur University kallu haiduna Kanglepak Students Association na luchingduna University asigi mahiroi singaluina na Vice Chancellor gi office ta Thomson Kre. Mahiroi singaduna University asigi get mamang da pullaba matong rally chatpa hauki. University adugi get adu security na thingduna thamkibadagi Mahiroi sing aduna get nam khaiduna administrative block tam na laktuna VC gi office ta Thomson K. Rally aduda justice delayed is justice denied nepotism yaningde haibana chingbo kholau kaya lauke. Masigi mathakta stop favoritism, nepotism and conspiracy in recruitment, stop re-engagement of retired teachers, complete all the pending teaching and non-teaching recruitment process, respect the sanctity of teachers-students relationship, haibana chingba wahi thaba banner singsu sizinake. Kongjang aduga mari lainana KSA gi president Sukham Vidyanandana MU da lisang sit na chatharakpa hural lonagi oiba amwat pathabak sing sengtok na ba haibada thawai da badagi MU bu kanna na ba protest rally asi chatpane nepotism amadi favoritism tawraga makhoi gi mi na tongning ba tawba MU gi rules act amadi ordinance mayamasi loina violate tawduna tongning ba tawbagi mami tare haina phongdokhe. Din of student din habagi matang da akoi din si magi concern school gi leiriba head of department na ngasai gi din oiba yade haidana magi Manipur University gi ordinance yauraga su aduma head of department oiba mi do dum din pahen bagumba adugumba Manipur University gi leiriba ordinance pumba pungthu thugai rakpa aman lei aduga amu nakal amarom da hojik Manipur University gi Manipuri department da hojik akoi gi assistant professor ani lawbagi specialization asi akoi gi notification already thokdana process hawrba matungda oja kharana makoi gi yamna loktuna ba man mo ngama khakta akoi license hongto akanda makoi gi mi criteria su de mi hapsan ba yana ba mo ongda du ma singni ngai mo ong ma khakta semdok na honar ba sina mairoi khunai da singumba damna huralo na gi thabak chathar ko sida yam nungnang bam khak phawr kanda masi university asida tawri ba thabase masi chum thok dra ba university asi nongmo no ma ge lakha tara ani haba film duni